ꯃꯣꯖꯥ ꯀꯟꯅ ꯂꯩꯔꯤ ꯑꯉꯥꯡꯒꯤ ꯐꯝꯃꯤꯅꯦ ꯃꯣꯏꯁꯦ ꯇꯥꯔꯦ ꯈꯟꯗꯤ ꯈꯟꯅꯔꯛꯄ ꯐꯤ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯀꯃꯥꯏ ꯏꯕꯥꯅꯤ ꯑꯉꯥꯡꯈꯩ ꯊꯝꯃꯝꯃꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯈꯣꯏꯕꯥꯏꯅꯤ ꯐꯤ ꯂꯧꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯏꯊꯟꯗ ꯂꯧꯕꯗꯤ ꯍꯩꯇꯕꯅꯤꯅ ꯂꯧꯕ ꯍꯥꯏꯌꯣ ꯂꯪ ꯂꯧꯕ ꯊꯤ ꯐꯥꯏꯗꯔꯨꯕꯗꯒꯤ ꯆꯠꯁꯤ ꯑꯗꯨꯅꯤ ꯈꯣꯡ ꯇꯦꯝꯃꯤ ꯍꯥꯟꯅ ꯈꯔꯒ ꯇꯝꯃꯦ ꯀꯩ ꯃꯆꯨ ꯂꯧꯗꯣꯏꯅꯣ ꯑꯗꯣ ꯆꯥꯟꯗ꯭ꯔꯦ ꯑꯩ ꯏꯃꯣꯏꯅꯨ ꯆꯥꯔꯨꯕꯗꯒꯤ ꯉꯥꯔꯦꯟ ꯆꯥꯎꯕꯩ ꯉꯥꯔꯦꯟꯗꯨ ꯆꯥꯔꯝꯗ꯭ꯔꯒꯗꯤ ꯐꯒꯗꯕꯅꯦꯕ ꯑꯗꯨ ꯌꯥꯝ ꯆꯥꯕꯁꯨ ꯅꯠꯇꯦꯅꯦ ꯑꯩꯁꯤ ꯌꯥꯝ ꯏꯪꯉꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯁꯤ ꯑꯌꯨꯛꯇꯒꯤ ꯂꯥꯏꯒꯤ ꯇꯧꯕꯒꯤ ꯑꯩꯁꯤ ꯌꯥꯝ ꯏꯪꯈ꯭ꯔꯦꯕ ꯐꯣꯟ ꯄꯩꯁꯥ ꯑꯝꯇ ꯍꯥꯞꯈꯤꯒꯦ ꯅꯪ ꯀꯣꯟꯅ ꯍꯥꯞꯀꯦ ꯍꯥꯏꯔꯣ ꯑꯩ ꯀꯣꯟꯅ ꯍꯥꯞꯄꯒꯤ ꯈꯣꯡ ꯆꯠꯂꯦ ꯍꯧꯖꯤꯛ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯇꯥꯟꯅ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯉꯥꯏꯕꯗꯤ ꯌꯥꯝ ꯋꯥꯕꯅꯦꯕ ꯑꯃ ꯂꯥꯛꯑꯒ ꯑꯣꯏꯗꯕꯣꯏ ꯅꯤꯡꯗꯅ ꯍꯧꯖꯤꯛꯀꯤꯗꯨꯒ ꯇꯧꯔꯀꯥꯟꯗ ꯁꯤꯟꯅꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯅꯤ ꯂꯥꯛꯇ꯭ꯔꯦ ꯈꯣꯡꯅ ꯆꯠꯂꯒꯦ ꯅꯨꯡꯁꯥꯁꯤꯗ ꯌꯥꯏꯐꯧꯋꯦ ꯐꯧꯒꯩ ꯊꯣꯡ ꯌꯧꯔꯦ ꯑꯁꯤꯗꯤ ꯇꯜꯂꯦ ꯑꯈꯔ ꯍꯥꯡꯕꯅꯤ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯂꯦꯡꯉꯒ ꯂꯩꯕ ꯇꯥꯏꯞꯇ ꯑꯁꯤ ꯈꯥꯝ ꯌꯥꯅꯤ ꯑꯁꯤ ꯈꯥꯝ ꯌꯥꯅꯤ ꯃꯃꯥ ꯈꯣꯁꯣꯅ ꯊꯦꯡꯒꯥꯏꯁꯤ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯎ ꯑꯩ ꯁꯤꯗꯩ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯒꯦ ꯂꯥꯛꯑꯣ ꯌꯥ ꯁꯤꯗ ꯄꯣꯠ ꯑꯃ ꯊꯤꯕꯤꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗ ꯍꯟꯀꯠ ꯉꯁꯤꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯨꯅ ꯀꯔꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯊꯧꯅꯥ ꯕꯖꯥꯔꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯃꯣꯖꯥ ꯀꯟꯅ ꯂꯩꯔꯤ ꯑꯉꯥꯡꯒꯤ ꯈꯣꯡꯁꯤꯁꯨ ꯌꯥꯝ ꯅꯥꯕꯅ ꯁꯤꯗꯣꯔꯦ ꯑꯗꯣ ꯁꯤ ꯄꯥꯏꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯣꯏꯅꯦ ꯁꯤꯔꯣ ꯁꯤꯁꯤꯔꯥ ꯁꯤꯒ ꯀꯌꯥꯅꯣ ꯁꯤꯕꯣ ꯇꯔꯥꯅꯤ ꯃꯥ ꯌꯥꯝ ꯄꯤꯛꯑꯦ ꯁꯤ ꯂꯩꯔꯣ ꯄꯩꯁꯥꯁꯨ ꯄꯤꯔꯛꯑꯣ ꯑꯗꯨ ꯀꯌꯥꯅꯣ 50ꯒꯤ ꯄꯤꯔꯛꯑꯣ ꯁꯤ ꯁꯤꯃꯁꯨ ꯄꯤꯔꯛꯑꯣ ꯀꯌꯥꯅꯣ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉꯣ 2 3 4 5 ꯁꯤꯗ ꯍꯥꯞꯄꯛꯑꯣ ꯇꯤꯜꯍꯧꯁꯦ ꯂꯩꯇ꯭ꯔꯦ ꯆꯟꯗꯣꯟ ꯃꯆꯨꯅ ꯐꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯧꯕꯅ ꯐꯕ꯭ꯔꯣ ꯀꯥꯀꯦꯗꯁꯨꯡ ꯈꯨꯔꯈꯨꯜ ꯃꯅꯥꯎ ꯅꯣꯏꯗꯒꯤ ꯑꯗꯨꯝ ꯂꯧ ꯂꯥꯛꯇꯣꯔꯕꯅꯦ ꯑꯗꯨꯝꯁꯨ ꯂꯧꯔꯤꯅꯦ ꯅꯣꯏꯅ ꯃꯌꯥꯝꯅꯤꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯈꯣꯡꯅ ꯄꯣꯛꯊꯣꯛꯑꯦ ꯑꯗꯨꯝ ꯂꯧꯗꯣꯔꯕꯅꯤ ꯁꯧꯒ꯭ꯔꯤ ꯂꯥꯛꯑꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯌꯥꯅꯤ ꯆꯥꯅꯅꯤ ꯁꯤ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤ KG 3ꯁꯤꯒꯤ ꯃꯄꯥꯟ ꯍꯥꯞꯅꯕꯒꯤ ꯑꯗꯨ ꯀꯣꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯐꯝꯃꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯐꯝꯃꯤꯅꯦ ꯃꯣꯏꯁꯦ ꯇꯥꯔꯦ ꯈꯟꯗꯤ ꯈꯟꯅꯔꯛꯄ ꯑꯗꯨꯅꯦꯕ ꯃꯆꯨꯗꯣ ꯁꯤꯕꯨꯗꯤ ꯄꯥꯝꯖꯩꯌꯦꯕ ꯑꯉꯥꯡꯕꯒꯤ